कोइना चानाजबसिंगना रेस्टोरेंट की अमंबा कादा मरमदी ... नुपासिंगना बेंदरदा मरमदी थकनबा युमगी थौदो वाथोक थोरकपा खुदिंग यु यावदबसु यादरी मतांगसिदा लैफाव खर फावजरके मुन्ना तामिनसी ngasi gi Sunday Paodamkhol da micheng taminarasi yu vendor amadi Amamba restaurant gi 3D Horen gi popang hayeng gi skun ben bra admission free hangsit ki na marup ki selhun marak sida sekap matam su yorokle anabagi hidak na kamdauwa tanja sida phone recharge su loikre mai gi su warning khongli kuidre paisa su umuk thauba lagani asuk yam matha saba kana de horen di potum khara paige mi gi di thabak ki paisa su pina khre thabak chang bu su yaukre aina sekol sida sum punsi si loidro male hera nupa na bo asuk yam waba hunade imana ba khara haura party tauge hinglingai nuai thok tawni Sipai oibasingna suti bu hek phanglaba yu party di soidre pakhang leisa singsu restaurant gi amama mahau kawwa ngamdabana hapta gi thagi date soinadre mamana ba group amabu leiraba thaklaga karaoke song party di soiraroi asonbi baba mama upu bobo hoi karam leli haibasu hanna yangnadre mai thokpa hingna ba honabada honglakliba punsi mahingsida psychiatrist doctor singna 90% gi mioi psychiatric loina nare hairakliba kanana bu naroidage khalliba wakhal suriba thabak sariba matha chariba chinjak thakliba yu mayam sida ngaihak pothanaba honabada yu natana upai leinadre marak family punna pakta satuna pothabagi hainabidi tangna lakli adubu hall da satuna cinema yengbagi mahaudi kuire ubu phangkidaba masigi maram mayam leirabasu ngasidi anobu yawol lama lakle ningsingling asisu matamdugi asengba nungaibagi mahaudu khabar khudingda manipur hall singda kapliba cinema hapnarami pakhang leisa kaya samurogi machu hall da program thanarami lamphel gi sankar toki su pakhang leisa singna khwaidagi pamba hall oirami Celluloid era matamdu family amadi maruk mapang punna cinema yengba chatnarami adom ningsing biribra ngasi dagi chahi tara mamang pau yumgi natraga laikai gi thorom ama hek thorokpa matamda korphu amadi kollik phengnaba mi neknaramde laikai gi leisa mayam punduna kollik phengnarammi madugi damak leisa singdugi cinema ticket kongduna mabung mapasingna senaraga hall da cinema yengba pubirammi kitang angkhatkiba celluloid matamdadi ticket kaknabagi damak masama u phaba mi nektuna punarami adugumba hall sing ngasi di pumchik chikre Amarom da ngasidi hall da kapliba cinema amadi cinema theater experience hainingai leitana honglakle kumja lising ani kunithoi phawbada malemgi leibak humpu manga henbada 4D theater leikre asigumba cinema kapliba theater aduda cinema sin chana na chokri nomnakani ninglakani ising marik maikhu bubbles amadi manam na chingba phawgodori khanduna yengbiu adomna avatar the way of water yenglingai avatar singduna makhoi usek singduda tongduna yangna pairakpa matamduda usek tugi mayon ga chanana adomgi phampham du lenglaklaba amadi nungsit ki khongjel gi matawgum adomgi mai amadi hakchang da nungsit phujilaklabadi adom kari phawgani experience singsigi mahausi RK production gi wahai singna phanganba ngamgadaba natte yenglaga ta khangani habaduni masigi matungdana 5D cinema ni masidadi adom isha cinema manungda changadoribani masida ahanbada adomgi scanning ama tawduna adomgi color 3D mami ama semgadoribani adomgi mami dumak 5D cinema adugi manungda uba phanggadoribani khudam oina pathan movie si 5D oirabadi adomsu Shahrukh Khan gi nakalda mahaki signature jagoi step tu tawba phanggadoribani Taiwan gi The National Theatre and Concert Hall NTCH da October 2018 da facility si laikhre haina tajaki laibak si 2010 dagi 5D gi juk tu khong thangjan khrabani masidagi hut laitharakpada Manipur cinema hall singni taplabasu tapna Manipur dasu yawol laktabadi natte Bollywood thinki bagalona Manipuri album amadi Manipuri cinema mayamna yengna rakhi kharana atopa upai leitabagi yengnakhi kharana khoidana yengnakhi matamgi matungina cinema gi saknareba miyoi singsu miyamna celebrity amadi star gi phamthonsu lanthokhi Manipuri lon kayada cinema puthokpa hauki mangjildi maitelon cinema na thari maraksidi Imphal mayon gi cinema hall sing miyamna hangoina rakhi kwa mahi talamaku amadi waseng watpagi mami chapchana tai Kalen thada sapa amadi ningtham thada ingba henjin ba hall duda mayam changba tanakhi gega khongba pen gi makon humdorakpaga toilet ki manam nasu masi helan bani haijaningi amuksu Bollywood thingkiba matamda India gi north south amadi west ki cinema singsu thingba yaukhraba jatni masimaki formal notice thokiba makti RK production su khangja haude akhangba leiragadi link soidana share tobiramu Manipur da Hollywood amadi foreign cinema kapagi changdi hana dagisu yam tangna thoktuna lakli asumna OTT platform chokolakpaga matamga chanaba cinema kapa yadabaga Manipur gi cinema singi quality amadi storyline ihong honglaktabaga cinema hall singi mawong sida hall da chatlaga cinema yengbagi chang asuki matik hantarakhi masida khwaidagi phibam soklibasi ticket kala bazar tobi ima iche singduni haiba yai adubu ngasidi theater da cinema yengningbasingi nungaiba paw leire tantha police mingsi tabiram lagani
Matam amata hena thoina maming chatlamba Shankar Tokispu matam ga chunaba mongda innovate tawduna miyamda lu nanba amadi top class movie experience phanganba hore. Nungsiraba adomgi ichasing amadi yumgi sintha pangthoknaba honabada maihakta pothaba phangjadraba adomgi loina bibusu pubiduna anauba 3D gi mahau yengminasi. Manipurgi khwaidigi chawai screen oiba khak natana 7 surround stereo sound ni. Hall asida phangba facilities kya gi manungda food tray yawba comfortable VIP recliner sisu yawri. Ningthina sem saraba lu nalabe AC hall sigi manungda pong saba cha coffee dagi hauraga popcorn burger fries hai mahina chingba phangdaba amata laitre. Matam amagi holda supnatagi cinema dugi mahau khak phanglambadu ngasidi 3D gi kumhai galonana hiptharaga yam nungaina yengba yare. Lu nan mamapham amada yam comfortable oina phamlaga aikhoina cinema ama yengba matamda cinema dugi sangsarda aikhoi pung kharadi lupka dawribani. Cinema dugi wari du aikhoi gi mitmangda aikhoi gi punsigi tangkak amada thokpagum phawgani. Cinema du da saktam langli basingduna kaple kapkani nokle nokani. Makoi gi awan nungai du da aikhoina isagi natraga taibangi awan nungai pumba kawgadoribani. Masigi mahausi aikhoina mobile laptop natraga home theater dadi iphang phangloi. Sarang naraba laitapam khangdraba ngasigi punsi mahingsida theater da movie ngaihak yengduna pothabasi yamnamak maru oirakle. Amarom da babok ki matung inna cinema makhalsu yami. Kauna thinaba pambasingi action movie, nungsi leichanda ngaujabasingi romantic genre, oithoktaba manglanda ngaujabasingi damak adventure movie, oithokpa yaba bigyanda yumpham oibana sci-fi movie. Asumna horror, thriller, comedy, biographical, drama na chingba genre makal mabdramuk laikre. Adumgi angang amagi piktakpa achievement amagi damak mahaki mama mapana Hollywood ki Ant-Man movie yengba puba matamda angang du kayagi matik haraugani. Matang sida Tantha Entertainment Private Limited ki CEO Brian Akoijam unarubugi mami mitjeng taminarasi. Tantha Police ki khwai unique oibasi karino. Tantha Police haibasi. So Tantha na as a YouTube channel amoina kana hauraki matamda akoigi industry haitare Manipur film industry na support toroga artist production me amna support tobiraga peak ama haitare within 7 years akoigi potential digital potential amgi capta height de holaga akoi perform digiba at the same time support tominara growth toropagi potential do akoina cinema si akoigi 15 years hena sidarba laitraba cinema hall ma sagalakpada magi makaino haitare maton chong le hagumna akoigi police haiba concept se Greek mega city or advanced city haime amaina moigi fruit effort and labor and support to yarga olokpa haita uniqueness amagi mingthoni Tantha Police haibase. Tantha Police the Pangliba facilities Krahibio. Seat capacity is 339 seats ni altogether. So we have a quick tier makan Marilay, sorry, bronze, silver, gold and diamond class lane. Aduga a quick ticket cutting Piragadi, book my show, or either locations in Lapiraga, ticket life Kapiagani. Aduga a quick food and beverages when supply to popcorn, soda, coffee. Additively, burgers, kumba, chips, kumba option, the wali, henos option gives you curly pastry items, makan haitar. Tantha Police thoroughly basikarigino. Loinana, Miyamna Tantha Police the Lactushina Karigino. Tantha idea itself to gi canon had a growth haitare, organic growth masana laksa business boero, idea amboero, or work amboero, the consistently determination ya tabak torokandi, magi growth expansion, no chocolate. Chocolate punina, mina kunozik, cinema room, theatre room, magi, entertainment amana. Growth like matu ina kadon tan inthora kadagi habidugi potential sector amne cinema OTT level maina cinema sector amne adu hana sidara le badagi akoina akogi practically khara try MS FDS da chanbiduna akogi secretary sanjunia bi badagi akoina trial model ka chalaga yagi badagi di potential le khalaga market from the cinema theater market bi sanjar pani at the same time OTT ju changini size Tantha Police ki haitare Tantha gi potential duni growth magi inkhala iba mana chatori direction do beyond limit lai hen chat pa yari habagi growth gi expansion gi expression amni haitare aduna industry gi support me am dei tholakhiba potential gi growth gi output ne hajatare Tantha Police Hauzik khwaidigi chawna thengnariba challenge si kari no maru oina khoi gi di hojik cinema gi khoi gi after cinema going culture je laitre ha pa na khoi gi cinema gi khoi regularly copy everyday copy mi pham do mi manga pham yawi tara pham yawi depending on the popularity of the show hai tare ko cinema gi dimangi matoina but khoi gi chahi tranga mu kuina lepsalurga khoi gi cinema chat pa family ga time together friends ga spend over loved one ga spend over do handa gi hai handa ba dinate atoba destination me am dari pass ga lai khoi turen pan ka da pini chap ko bidilai but aduna tan khoi na piri di yam family friendly environment where nisapu sa yauk da ba simply laga family ga time enjoy to ba friend ga boiro or loved ones ga boiro enjoy tong na ba sem ba da
कोई की मी लाखना ट्रैक्शन प्रोडक्ट ना खाना बजे और इन्फॉर्मेशन योग दबजे सिगी अवाब में दिले सी नौ बुदी हौक तंगाई थामानी फा तंगाई अदु नै खंजबदि याम का हैना जु वाई ने खनबदि और बट इन टाइम पब्लिक की सपोर्ट सोइदन लाकनी अदु मोजु तप तपने हैबिट लायकनी ने खंजे हाइतारे सिनेमा मखन मखन लाकबदा अखोई की वेराइट ओइना डिफरेंट मोंग ट्राई तोनिंगबा गुंबजे पाक लायक्तबा अखो इंग्लिश मा दि कापे इंग्लिश दि वर्सिटिलिटी जे am लेरे बट मणिपुर सिमा अखोई कना मणिपुर फिल्म पॉलिसी इंट्रोड्यूस तौजरे अदुग मणिपुर सिमा मैम कापना तौरी सिदा मणिपुर सिमा मखन मखन लाकनी जो खल्ले अदो सीना तना बियॉन्ड सिगी अतोपा कंट्री दे जो कोई सिमा पुरके दिखले सो अदुगी चैलेंजेस हम ले होजे कमाइने पुरकनी अखोई रशियन बोइरो जापानीज चाइनीज ओरो चिलियन बोइरो ब्राजीलियन सिमा गुमजे मखन मखन हाइतारे फजबजे कमाइ पुसलकनी हाबिगी चैलेंजेस में कन फेस तौरी बट सोइदना पब्लिक की तम तो कोई पुजरकनी हौजिक मणिपुर थेंगनरिबा एंटरटेनमेंट इंडस्ट्री की मतंग वफम खरा थंबियो एंटरटेनमेंट ना कॉलेज एम चावरे अदुदा स्ट्रीमलाइन अमदा स्पेसिफिक ओइना सुम तहल लैरगदी अखोई इंडस्ट्री जे फॉर एग्जांपल अखोइनो जिक पुथोकचरीबा जिकना तंथान होनाबदगी थोलेबा cinema hall is 7.1 surround sound we have the highest specs of seats of even PVR level in international level yaar have theater je kone sath hamani so sigi theater level is da kone manipur simam pu to ki hara kan di restraint la pa we ke no di market scope se pick panina akoi gi people yam da ko tum khokala pa ngam gadra habagi flex akoi gi restraint am le panina akoina kamai tau ge da cinema je thain akoina 5.1 7.1 ha madu tham de condition je cinema producer du gi desire gi matu ina flexible ore kai no di market se pick panen mo gi revenue pi so market se expand tau ge hadi kamai tau ka da gi have di cinema phazar pu thokpa aduga beyond border manipur gi beyond the try to bomni chang si challenges of bomni producers me gi ju akoi manipur gi films fraternity ki ju but at the same time I think without try to dena di khangaroi so adu yi matuina market se adong market chang muje anoba idea bu sala chang doini same old mandi no ba idea bu sala chang ba yadam na adugi risk sama lower try to ba khara able of producers thola ga haitare film jakta thola ga changaga scope to chahal laga di production ju henkal lakani quality quantity ju henkal lakani at the same time risk henkal lakani khale so sigi mapang industry de lariba sectors or genres of movies je siguma je kamana pusan me kamana assimilate to bi ai batang ko chuno matuina aduga market se kamana chok to ya ge je khanma ma thau ta bra dikhale OTT matam sida hojikpu paisa mayam thadaraga cinema theater toroklibu sigi idea si karino mi mam de hai estoina cinema tok doi je OTT platform lai re masa masa gi HD 4K UHD TV lai na re khole kamai to buno mi la kadra la oidra hai bagi concern hai tare koi gi nakna ba boiro khangna ba na boiro bor moina concern je thagan pirame mi sing ju moi phone na sum yang nu ba yaro imana ba ngo nok mi na bu gi thana ka chin no bu do yam khenar kan at the same time koina sang na family mem TV enjoy to le do imung na enjoy to do yes family to min ba but pula koina ko distant family mem ko min na ticket pula ka min na la ga yeng min na du di it will have an entirely different taste hai tare maham pratunga lani adugi nungai bu adugi atmosphere hai tare na ko koi any koi state festival hai ne ningo chakobu mem pula kan nungai ba miawi ko mem thengna khona bagi hai tare ne imana masen bo ro amana pun bagi nungai ba do adu ain hai daga ju mi amoi ni sana khangalem ne adugi feel lo adum phaujarakani chalakani adum mi do soi lakani di khanjai kaino di yam different oi experience am ne isa chamina enjoy to mina famina nok dra kotna mayam pun bu bu do at the same time akhoi isai nong mai harau yam pamilam ni ekai lekai ju mayam thok dra pulli so adugi nungai do soi nai khangbi yang mani khale admai chamana tanta policy ju gi destination amani aduga akhoi hol je privately why is ui cinema ma pura totally exclusively book to gi jai at the same time akhoi hiring ju le akhoi half day hiring de lupa liching kunni 5000 security ni 25000 hai tare full day yb gi hire kana 35000 ni 5000 security ni amaina khara ju le function gum tong ning ma khorning ba adugi akhoi time ju tham jai kaino flexibility im change kaino di akhoi no ji changai ba kaino hai tare ni cinema sector je plan no ni hol ju chau ba thai ne gi sangar ginina akhoi ju possible over business at the same time atoba mi gi function to ni mu ju pini cinema gi oraga ju akhoi dum piri manipur cinema gi ju premier partner oina lising tara da hogal lising tra ki manung da changbagi policy partner plan loi lai adu maina why bu khop ju yai haija tare hojik leiribe lamdam sigi market sida manipur film industry ki mayol sikari oirakpa yai manipur je melting pot ne hai je akhoi gi have do biggest subcontinent ani India and China gi magda chappa akhoi racial melting pot hai tare akhoi maitai hai akhoi not only maitai akhoi sida manipur tamil nadu community me am je features se loi tongal so we have from
typical Asian to deep down okay Aryan side hai tare som gi pura mayam man gi variation da lebini na sigi matuin okay market se makhan touch tawe for example adune cinema gi capability or potential yam sound le how do we harness this potential this capacity that we are presented with hai tare lai ri lam jida adugi potential am lai ri ba and adugi variation ja koina je youtubers mayam thole je makhan ure akoi gi chinnaw mayam valley boro chingda boro moi mayam thole so moi na the possibility mo lai ba digital world why it's possible have the ma chama na cinema da zo no possibility mlai manipur gi beyond akoi na top state so target of ya so melting pot hai te kasunate akoi gi features ya ba different communities different religion mayam blob lai mina wajida sigi advantage ma soi lai ni si harness taw hai bam change adu harness taw ragadi akoi gi market chu chakalakani at the same time growth chu thugani Tantha police na hujik phawda miyoi kiyamuk thabak piba ngamkhre loinana lamdam sigi miyamda brain na kari paujel pibiningi Tantha police hujik koina hawjak pada all together I think we are employing around 30 mi kuntra muk employ tawre so sigi initiative se akoi gi powering the youth side tare akoi gi CM gi startup ki fanju phangmina akoina aina khanba adugi through the akoi adugi ithilam yaga employment je around 30 people muk employ tawre so youth employment generation je 30 muk sure akoi akoina Tantha police tawri je aduga aina khamna si already do public support yaudana oro aduga Tantha police public yaudana jo survive tawre Tantha haina YouTube to already do public support tuna ne mayam chang yang bidana support to na comment bidana interaction tawdana la I mo na pidi ba time mo gi mata bibiri ba mo gi commitment bibiri ba mo gi comment bibiri ba ga jo support tawdana ning bidi ba je si yaudana Tantha ka so era mo industry gi support at the same time public gi support nani Tantha gi my papa gi result huzik 60 crore haina digital signature lai ba je public support nani so amai chamana na Tantha police cinema ju public support changi mayam da ju ai gi mai ke haijari i cinema apa ma yaroga di yengbalak piu isa gi test ki matu ina cinema check to bi du yeng biu aduga Tantha bu support to biu ngasi gi damote di matang asida tension jari pumna makpu thagat jari